Loyalam E-PAO Tabiriba Kudimako Hidram Susmitana Numidangi Bobizari Hanbada Maruoba headline PDF Amadi Knf-B Apunba Kangbuga Myanmar Leiriba Awang Nongpokta Lalhoulup Singi Apunba Kangbuga Khut Thoknakhre Maike Animaka Miyosing Asi Anakaya Yaukre Tuibong Bazarda Dukan Phamba Nan Manipuri Amana Travel Nupi Macha Ama Molest Tauki Habigi Wahauda Total Shutdown Thoknakhre Khaini Amadi Talap na Chingba Yonba Thingjinkre Chief Minister Sindoknaba PM da Cherol Pisile Haiba Khangde Aikhodi CM ga project amagi fund tanaba chatlubani haina MLA shingna phangdorakli Pau Sandokna Pijari PDF Amadi Knf-B gi Apunba Kangbuga Myanmar da Leiriba Awang Nongpokta Lalhoulup Singi Apunba Kangbuga Khut Thoknakhre Maike Animaki Miyosing Asi Anakaya Yaukre Ngasi ayuk anganbada Khut district ka Myanmar ga tainaba Myanmar gi ngamkhai sarukta Myanmar gi Lalhoulup PDF Amadi Knf-B gi Apunba Kangbuga Myanmar da Leiriba Awang Nongpokta Lalhoulup Singi Apunba Kangbuga akan mamong da Khut Thoknakhre Thodok asigi matangda fangba paugi source amagi matung inadi Khut Thoknakhre thodok Manipur gi Khut district ka tainaba Myanmar gi ngamkhai saruk oiriba Lalim haina khangnaba mafam amada ngasi ayuk pung 5 ram tarakpa matamda thokhibani hari Pau asina makhatana hai Myanmar dagi Lalimda Bharat ke Awang Nongpok state singi Lalhoulup khara changjafam lauduna lere haiba khangbadagi Myanmar gi Lalhoulup PDF Amadi Knf-B gi Apunba Kangbuna mafam adudagi Lalhoulup sing adu tak thoknaba attack chatharakibani hari attack aduda maike anigi marakta akanba mongda Khut Thoknakhre maduda PDF ki lami ani siki kaya amana asok apan nangkhi Thodok adu thokle habigi pau fangbadagi mafam aduda Myanmar gi junta army sing thomjal likhibaga loinana makhatana PDF amadi Knf-B ga akanba mongda Khut Thoknakhre Maduda PDF amadi Knf-B gi miyoi mari sikhibaga loinana khara asok apan nangkhi Thodok thopamdagi junta army na tongan ba makhalgi nongmai taruk fangba ngamkhre hari Atopa thengna pangba pau amagi likhulda ahanba oina Khut Thoknakhre thodok aduda Awang Nongpokta Lalhoulup amagi miyoi manga leikhidabaga loinana miyoi amana PDF amadi Knf-B gi kamuna hingna phaduna pukhre hari leikhidraba singi adugi manungda nongthon kauba miyoi ama yawi haina thajanari Atopa paugi likhuldana tamudagi kilometer 8 lom chatlaga leiba panda haina khangnaba mafam amadasu ngarang numidangdagi ngasi ayuk fawa Myanmar junta gi Kangbuga PDF amadi Knf-B gi Kangbuga akan mamongda Khut Thoknakhre hari Tuibong Bazarda Dukan Phamba Nan Manipuri Amana Travel Nupi Macha Ama Molest Tauki Habigi Wahauda Total Shutdown Thoknakhre Churchanpur gi Tuibong Bazarda Dukan Phamba Nan Manipuri Amana Travel Nupi Macha Ama Molest Tauki Habigi Wahauda Kukizo Village Volunteer KZVP Amadi United Travel Volunteer UTV Nangasi Ayuk Pung Mangadagi Kaukiba Tuibong Bazar gi Total Shutdown gi Khongjang Changshili Khongjang Saugat Pasningna ngasi ayuk anganbadagi hauna Churchanpur gi Tuibong Bazar gi akoibada lambi singda toktona uwa amadi pochai kaya lambida faijindena lambi thingki Gari tayar amadi potlam kaya mai thaki Total shutdown aduna maram oiraga Tuibong Bazar Kaithel Kanakhide dukan sing thonglonakhi lambida gari sing chanakhide ka henba pamdaba thodok sing thoktanaba security na akanba checksing tharang lokhatkhi Adum oinamak Churchanpur gi lamka proper amadi lighthouse ki area da total shutdown gi mami thoina dakhide dukan sing thong hangnakhi Kaithel Kanakhi school amadi lenga ki loisang sing mahosagum thong hangbaga loinana mathok tonakhi hari Thodok asigi matangda press na fangba paugi matung ina ngarang ayuk nang Manipuri amana travel nupi macha ama molest tauki thodok aduda chenari bat nan Manipuri adu KNF-jet ki kangmuna fagatki adubu sel lauraga thadoki habigi wahauda Kukizo Village Volunteer amadi United Travel Volunteer na penda ba fangdokpaga loinana ngarang maikei anigi marakta ningai sangdana bathoki thodok aduna maram oiraga mara Leiriba nan Manipuri adu chairak pigadabani amadi achumba waihal chathagadabani habigi dabi tawduna Kukizo Village Volunteer amadi United Travel Volunteer na ngasi total shutdown gi khongjang asi chakhibani hari chairak asida ngarang numidang chu Churchanpur da maikei anigi marakta muknarakpadagi Knf-jet ki maikei digi nongmai round kaya kapthokhiba leikhi hari nakal amaromda thodok asida chenariba nan Manipuri adu Churchanpur women police ta changjarakhibaga loinana mahaki mathakta pokso case ama lokhatpaga loinana makhataba logi oiba thabak sing lokhatpa hokre hana Churchanpur district police ki maikei digi phongdorakli
खैनी अमदी तलबना चिंगबा योनबा थिंजिंख्रे खैनी अमदी तलबना चिंगबा मखलसिंगी उमनबा अमदी चानबगी हिदाक मनागी पोटलमसिंग मणिपुरगी मफम पुमनमक्ता योनबदा अक्टोबर 19 दगी पारगा चही अमा अथिंगबा थमख्रे मसीगी मतंगदा चीफ सेक्रेटरी हेल्थ एंड फैमिली वेलफेयर डॉक्टर विनीत जोशीना था असिगी 19 दा चेरोल अमा थोख्रे चीफ सेक्रेटरी न थोकिबा नोटिफिकेशन अदुगी मतुंग इन्ना हिदाक मनागी पोटलमसिंग मरु ओइना खैनी पान मसला गुटका अमदी अतै हिदाक मनागी मनम नुशिनबा उमनबा अमदी चानबा पोटलमसिंग सिजिनबना मियोबिगी हकचांग सोखनबा अमदी मखल कयागी लैना ओइरकनबगी अचौबा मरम अमा ओइरी असिगुंबा हिदाक मनागी पोटलमसिंग असि शुंगबा अमदी योनबदा मणिपुरगी मफम पुमदा था असिगे 19 दगी हौरगा चही अमा अथिंगबा थमले हारी चीफ मिनिस्टर सिंदोकनबा पीएम द चेरोल पिसिले हाइबा खंगदे एखोइदी सीएम गा प्रोजेक्ट अमगी फंड ताननबा चलुबनी हाइना एमएलए सिंगना फोंदोरकली बीजेपी की एमएलए खरना हौजिक लेरिबा चीफ मिनिस्टर एन वीरेन मफम सिंदोकनबा प्राइम मिनिस्टर दा अईबा चेरोल पिसिले हारिबदु अखोइ खंगदे एखोइदी चीफ मिनिस्टर एन वीरेन गा लोइनना डेवलपमेंट प्रोजेक्ट अमसुंग फंड तानबा चलुबनी हाइना ngarang इम्फाल दा थुंगलखिबा एमएलए इबोमचा अमसुंग एमएलए केबा अनीना पौमिसिंग दा फोंदोखरे ngarang MLA anina Imphal airport ta hek thonglabaga hana mafam aduda ngaiduna leriba national media singna BJP ki MLA 18 na chief minister sindoknaba prime minister da ai becherol pisile haribadu kadai fawba chumbage kari knowledge leibage haina hangkiba wahang amada makoidi adugumba amata khangde media ki report tagi makoi kharana prime minister da ai becherol pisile haina tabani madu official oide madugi matang da karigumba comment amata pininga leite haina fongdoki Panbayabadi Chena Taruk Panba Cherol Ama MLA Taramapana Sahi Tauraga Chief Minister and Viren Sindoknaba Prime Minister the Pisili Hariba Cherol Adugi copy ani media da viral Orakiba Adu Karimata knowledge like Hana Cherol Adu Sahi Tobada Yariba Minister Bisozina media da Fondo Kibale Rabani. Hariba Cherol Adu Kaya Yamna authentic Orbano Habadu Maha Kangde Mahak expert Amasunate Madugi Matanga Maha Karikumba knowledge Amata Late Hina Fondo Pale Krabani. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Double engine lengakta thajaba thamning dre haina Manipur lomi lupna phongdorakli Chahi asigi me kuntaret ke athengwada safu kanna yaurakhiba cyclone Reman ge akanba chaithingna ching amasung Tampaki district kayada chauna amang ata thokhanki Cyclone asiga loina rakhiba akanba nong nungshitna Tampaki maru oiba turel kaya gi imai pathoktuna yum kaithel lawfam amasung ngayok farm kaya ising thumjin khibadagi lawmi sinmi ngami amadi miyamda chauna khudongchadaba mayokna hanki Miyoi marigi punsi manghanki makha tarakpa June amasung July thage akanba nongjuna hana ising thumjin khraba yum lawfam amasung ngayok farm sing nauna ising thumjin khibadagi lawmi sinmi ngami amasung micham miyamgi punsida chauna khudongchadaba mayokna khi Lawmi amasung ngami singi kokta Khut haptuna awaba khangnaki haina Manipur Lalhoulup ke secretary H Bobby Singhagi cherol amana hairi Khudong chadaba kaya mayoknabadagi lawmi amasung ngami lup kayana ising ichawna sokhan khrabasingda lenga ke tebang sel pibinaba akanba kholau pukhatnarakpadagi June 16 da famkhiba state cabinet ki mifamna ising ichawna mangta khan khraba yum lising kunmari rongi yumburen singda lupa lising tara pinaba warep lawduna media gi khuthangda lawthokhiba lekhrabasu tengbang shenfam sing phanglaba imung masingdi hauzik fawa nakhai singna khangba ngamdri Masida sunatana Englishing ani kulhumdoigi me ahumdagi thorakiba irangsida law panbangam khidraba apunba lawfam hector lising tara rongi manungda law singu loishangna khomjinba data da lawfam hector lishing manga dasmik tara ri thoi rongi oina union home ministry na mamang chahi gi November thada kai thorakiba Lupa koti kuntrani pandas make soino taruk romgi chenfam dusu chatliba chahi sigi March thada ahanba thengkhangi lupa koti tarani pandas make maudra rom mari linaba lawmi singi account sing da yenthokraga lemhoriba lupa koti tara humdoi dasmik kuntra romgi senfam di housing fawa famfam thoklaba lawmi lising aniga maudrani thoirom da phanghandribasi Manipur lawmi lupna angapa poi haina phongdorakli Jiribam District Hospital Mathong Ningthina Tauba Hore ICU amasung oxygen facility suna lere. Matam kayagi mamangdagi Jiribamgi miyamna demand tawduna lakhiba Jiribam District Hospital mapung fana thabak tauba hore. Hospital asigi oxygen plant ICU amasung dialysis facility ningthina lere hari.
Awat apa kaya mayoknaduna lakhiba Jiribam District Hospital ngasidi sarkarna hotnabadagi hospital asigi awatpa staff ayamba hapchinuna mathong ningthina tawba hore. Hospital asigi building blocks repair tawagi thabak kana akanba mongda paikhali. Aduma po hospital asigi ECG gi machine lerabasu authority gi maikadigi ECG gi paper roll issue torakte haiduna receipt kaktuna lupa chahum patient party degi lawi adubu patient singna Manipur thadokuna kasarda laying bachanaramba adu ngasidi Jiribam District Hospital asigi fibam fagalakpadagi patient sing marang kaina yengba hore masigi damak miyamna hospital authority bu thagat pa phongdorakle hospital asida laying balakpa P Biramani koba patient amana phongdorakhibada Jiribam District Hospital asi mamangda leramba fibam aduga yengnarubada yamna fagatle adubu hospital asigi ultrasound machine amasung blood bank leitaba yauna tongan ba testing tawbada changba machak mathum sing supply taroktabana patient sing da khudung chadaba kharadi mayoknari adubu hairiba potlam sing asi matam chana supply tawduna miyamna thingnariba khudung chadaba se kokhanba tarabadi hena masak thokpa hospital ama haibadu oiragani haina phongdorakhi dengue gi case lising amaga chatrek kulhumdo yaukhrei Haukiba pung kunmari asigi manungda state asida nauna dengue positive case nifu thingnakibaga loinana hauzik fawada dengue case asi puna lising amaga chatrek kulhumdo yaure Manipur Sarkar gi Directorate of Health Services na piba report matung ina haukiba pung kunmari asigi manungda nauna positive case nifu thingnakiba asigi manungda kuntra mangana Imphal West aduga mangana Imphal East gini hauzik fawagi oina dengue gi case masing asi Imphal West na khwaidagi masing yamli Imphal West khakta da dengue gi positive case lising amaga chani kun mangani aduga lekhidabana masing ahumni hari Union Home Minister Amit Sahana Manipur bu khali haina Envirena phongdorakli Union Home Minister Amit Sahagi chahi humpustuba mapok kumonga mari leinana Chief Minister Envirena social media da Amit Sahabu we speak re Chief Minister na social media da thagatpa post amada Amit Sahana Manipur miyam gi damak khaliba amadi nungshiba amaga loinana Manipur gi damak pangthokliba thabak sing thagatki Amit Sahagi luching makhada hanbal leitana lebak asigi nahasing apaba maikaida punaba honarakli haina palladuna unity amadi security gi lamda hena apaba machasing pinaba Amit Sahana honari haiba wafam post aduda palli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Malemda khwaidagi sana paiba uchek Amur Falcon Tamenglongda chaktaba hore Malemgi oina khwaidagi lapna paiba chaktaba uchek makhal ama oiriba Amur Falcon sing Siberia amasung Awang thangba China gi lamdamdagi Manipur gi Tamenglong district ta thunglaba hore Rongmai lolda Akhui puina haina khangnaba Amur Falcon sing asi Manipur gi Tamenglong amasung Yumlonaba Nagaland gi Tamenglong ga tainaba mafam singda chahi khudingi October gi Thakhaida leptana thunglakibani Makhoina Kha Nongpok Siberia amadi Awang thangba China dagi kilometer lising kun rom lapna pairaklaga Manipur gi Tamenglongda chaktarabani Mamang chahida October gi ani suba chayolda masing yamdaba Amur Falcon sing Tamenglongda thunglakhi Sahi asigi oina mirei baktagi chaktaraba ucheksing asibu taramna ongnabagi damak Tamenglong district headquarter district asigi tongan ba luching basing workshop chathaduna wildlife act ki makhada ngak sheliba uchek makhal asibu faba amadi hatpana chingba amadi tawdana ba khanghanki masiga loinena uchek makhal asina chaktara kadaba mafangi akoibada leiriba khulsingi miyam amadi mari leinaba pumna makpu ucheksing asibu ngak shenabagi thodang longnaba khanghanki Manipur Sarkar gi Forest Department na District Administration Tamenglong amadi Rainforest Club Tamenglonga khusamnaraga Amur Falcon sing ngak shenaba pandamda khongthang kaya lokhatli masigi saruk ama oina District Administration na uchek langna chingba thaktuna uchek faba amadi hatbada athingba thamkhre numit mangani chupna chathagadaba workshop hodokre Senapati da leiba Amia NGO Grassroot NGO Shillonga khusamnaduna numit mangani chupna chathagadaba Peace Architect Fellow Workshop Senapati District Leiba Maram Union Building da Hogdokre Numit Mangani Chupna Chathagadaba
capacity building program asida tongan tongan ba furup kayana khundariba lamdam asigi nahasingda conflict resolution leadership amadi advocacy na chingbasingda meeting thamduna paikhatpani hari pangtholiba program asina hagolakliba nahasingda gender equality constitution ge article 371c democracy indigenous rights sing amadi leadership development peace amadi self determination gi matangda khanainabagi platform ama pinabagi pandamdani hari Numit mangani chupna chathagadaba Peace Architect Fellow Workshop asida Manipur gi tongan tongan ba furup singi miyoi tara mangana saru yaduna chathagadawri program asi loshilakpada thoram asida saru yariba naha singna makoi masagi oiba advocacy plan sing thamhangani High River Advocacy Plan sing adudagi plan manga khangatkani High River Plan sing adu bu puthokliba naha singi adu Amia NGO gi makhada thamari internship ki khudong chaba fanghangani amadi makhoina puthokliba advocacy plan aduna makhoi gi community singda peace building ama sagatnaba mateng pangani hari Arubada maruiba paw amuka hana pizari PDF amadi Knf-B gi apunba Kangbuga Myanmar da Leiriba Awang Nongpokta Lalhoulup singi apunba Kangbuga Khut Thoknabada maikai animaki miyosing asi ana kaya yaukhrei Tuibung Bazarda Dukan Famba Nan Manipuri Amana Travel Nupi Macha Ama Molest Toki Habigi Wahauda Total Shutdown Thoknakhre Khaini Amadi Talap na Chingba Yonba Thingsin Khrei Chief Minister Sindoknaba PM da Cherol Pisile Haba Khangde Ekhodi CM ga project amagi fund tanaba chalubani haina MLA singna phongdorakli Matang asida numidangi pau piba loizare Loyalam E-PAO tabiriba khudimakpu amuka hana khurumjari